Handak marak Sakhangdabasingna migi yumda nongmei kapsinba bom langsinbagi thabak toina chathaduna lakli. Ngasi sunungai matung pung baro makhairom tawa matamda nungtigi phongba paukse Naharolgi Thoudang gi Editor Khoirom Loyalakpa gi Imphal gi Khonthang khabam lai haraufam manakta leiba yumgi geta Sakhangdabasingna nongmei ron manga taruk kapsinlamle hari adumoina mak aso opandi yawba leite hari loinana matam aduda Khoirom Loya masasu bayumda leite presta leiki hari Pawadu tabadagi Khoirom Loya mayumda halaklaga yengma matamda geta nongmei maru manga taruk panbagi makhul leiramki amadi ekigi manba toning amasu phangki hari hojik fawbagi wena kanana kari maramgi nongmei kapsinbagi thabak asi chatharamlibano haiba chapchaba khangdri amadi khangalakpasu leitri hari